PT Master na hairi Madam ai huji angang singsta PT takpiri bani isagi duty tawringai de ai mi imta do onsin aduna wari sana bataude maram aduna yaraga de aingonda ayet pa pibi ganu hairam laga angang sing mamang da khut thanga thanga tu shiong laga lairi aduga de hauji Geetarani na wahang ahum khaktang hangjage hairale masi uda PT Master sti pakat do loje Geetarani na hairi hapta amada period ani khaktang aduga pura chahi amdana period humpu si madugi PT adu khaktang takpi bara asuna harkuda PT Master si pakum pi ngamdre Oji Geetarani na angang sing stone silaga hanglai nakhoi gi PT Master sina nakhoi bu individuals game masana ahungi khuthang da nakhoi de examine to yaw khrabara masda angang sing sina khuthang tuna amata tawde hainru phongdor le adubu PT Master sina di angang sing sibu tungin leina na bagi demti ingi tawdunu phongdoli Geetarani nam khatari adum na tawdrga di mafam sita PT Master leiru gi kanari basi karino angang sing sibu dom na competition pangthokna athoi hen tana han gidabani mai pak pa haibisidi lamjen thoina na bagi demti sieliba misak aduna mai pak pa purakbani thoina na bagi demti sien basu leitaba mi duna matau karam na mai pak pa purakadori bana Longmi sinmi singi imung du pokpa makhoi gi masa masu sing oi bangang sing di stamina marang kaina leibani martial arts amadi makhal makha kya gi sports sing da makhoi na phasna mathau pang thok pangam bani angang sing du gi nung de seliba talent sing du adom na khangdok pina na bahana hona bi ga bani khunggang da leiriba angang sing sigi nung gi talent sing du na phudor laba matam da dani ekoi gi india gi angang sing sna international level da thok pangam ga dori basi masda PT Master sna madam na haibi ri sing du achum ngak tani haidan su phongdoli Geetarani makhatari makhata na wahanga makhatang ga hangjage Olympics de game makhal kya sui asuna harba PT Master si pakum pi ngamdre adugo man khonjel thak thak nikuna hairi madam thamagi manungda ina loina tamna na bagi damak to hona jarake madugi matungda angang sing sibu PT u saga chap manan lamjen yang mi mamam ohen na bagi damak to hona jage asuna harba mafam sida leiri bangang sing si loina noknare Geetarani na sunu phet to mangona yeng laga lei PT Master na makhatari madam na hek taw haiba thabak makai ai taw ngamna na hona jage adugo ai gi thakta action da di lokhat biganu karigumba ai gi thabak si tat ki tarabadi ai yamna awa pham ta horagani maramdi ai gi thakta loan gi paisa myam manan nun leiri bani aduna yaragadi aingonda sagan samatang pinabiwa haidana man haijari Geetarani na nangi thabak si tat papamdrabadi nasagi performance hengat hanabagi damakta honau masi haramlaga chatkre adu PT Master si kapning kamang tawdun lehori bani Hello guys adom na soidana maki IPL yengbirang bani amade thamoi du nungai bu soidana phawbirang bani adu madu yengbirga soidana ki paisa tan bu su pambirang bani 1x ki app tagi id paisa kyam tan mangami mafam sta nungai bo masing yamna bu game sing yauri bani madudi crash under and over dice amade basitigi hen ba kyam aina khwai tagi pamjari basi crash haibasini nungai ba game sing su sana birga adom na paisa kyam tan bi agani karigumba adom na igi promo code si na birga di 1,49,000 gi bonus ki sen pum soidana phangdigani sukni gi lupa chani khakang deposit tawbirga sana ba hobi yari bani 1x na khwai tagi nungai ba amadi paisa matan ba platform haibu oirabani maramadu panthabu tawdana igi comment pin tawrga yauriba link is changchin biduna nungarba game sing chana biduna paisa sing tan biro nakalamadana syam hari bangangsna Geetarani chaliba mafam khutimak lumlum duni yenglaga leiribani maramdi magi thamoi da Geetarani bu nungsiba phawjaribani asuma lumdun leiramlaga Geetarani na lakliba lambi mamangsta ma thorale ingi tawduna kari leire haiduna Geetarani na hangi masda shamna ahanbada akoibisda mi ko yengjengi masing matungda phuri khawdagi chema puthokduna piragle masi upiramlaga samasi mafam si thadoktuni yamna kan siengre Geetarani na hangdoktuni yenglubadadi magi sakta mamasi este yektuna thamlamle aduga Geetarani haiduna sumagi maming si thari masi oda Geetarani gi maithong da momon nokseri mathangi sindana ngasai mamangda Geetarani ni sekiba local MLA si ulei mana hujik lali basi education department gi office tani aduga officer ist mana hairi madugi principal nupi do mafam adudagi yam thuna transfer tawkhigedabani mesda officer snu khomi mahanga thabakta join tawli basi sukne gi thani khakta ngairi aduga mataw karamna mabu transfer tawgadawribanu aduga adomna transfer tawdaba yamak yade hargadi minister da chalaga hairuragadi soidani yarakani mesda MLS na minister oiriba misagado aigi imanabani haijabagi wani aina opposition da leibani mana ruling party da leibani maramadana masi wafam sigi damakta aina mangonda request tawgadaba nate madugi thongduna taba topa leiragadi hayu madu tawge mesda officer asna masina tanadi upai leite maramadana mabu transfer tawgi wafam sidi upai legedo mandre asuna harkuste MLS yamna matha sarami officer sina makhatari transfer tawgadabagi sarupudi magi asoiba aranba marama thidokuna suspend tawhannabagi damakta honagadabani masdagi MLS na magi kari maral pisilga suspend tawhanba yagadabano haibasi khanduna leiri mathangi sindana haris hariba vice principal si ulei mamangda mana hek lakna ba ojanu pisna mangoni yengduna noksillamnaga sakhi masu udhari su singakpada loigre mama tomtana haijari nahan makhide aina laknabada hek shawani adubu ngasidi mana ingodi yenglaga noksillamne basi karigino masing matungda mahak staff room masida changsilakle mayamsna mana hairi aikhoigi nongna lakliba principal nupi sing mathakta ina singnaba wafam kyam phawi maramdi asuk che hi noribi mahakna matau karamna direct ona principal gi post ta thabak oirabibanu aduna karigumba yam singnaningai oiba maram amadi lotun leiri aduga aina hujik tawge khalibasi magi maramda court case amadi thangat ke hana khalibani adoragadi magi aronba khuding aina phaba ngamnagani madugi matungdagi di aingonda lale haiduna ma soidana haijarakadoribani tanjasida topo jamana sar adom suspend tawre
ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯔꯤꯁꯁꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯈꯟꯖꯔꯤꯕꯁꯤ ꯃꯐꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ ꯑꯁꯤꯔꯥ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅꯁꯨ ꯃꯈꯨꯠꯇ ꯌꯣꯠꯀꯤ ꯁ꯭ꯀꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯁꯥꯎꯒꯠꯂꯝꯂꯤꯕ ꯍꯔꯤꯁ ꯑꯁꯤ ꯈꯪꯇꯞ ꯇꯞꯊꯩ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯕꯨ ꯁꯁꯄꯦꯟ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯅꯪꯅ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯗꯨꯅ ꯇꯧꯍꯟꯕꯅꯤ ꯁꯁꯄꯦꯟ ꯇꯧꯒꯗꯕ ꯂꯩꯔꯕꯗꯤ ꯃꯥꯡꯖꯧꯅꯅ ꯑꯩꯉꯣꯟꯗ ꯅꯣꯇꯤꯁ ꯄꯤꯔꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯈꯪꯍꯟꯕ ꯇꯧꯗꯅ ꯑꯩꯕꯨ ꯁꯁꯄꯦꯟ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯒꯤꯇꯥꯔꯥꯅꯤꯗꯤ ꯀꯔꯤꯃꯠꯇ ꯃꯥꯏꯊꯣꯡꯗ ꯊꯧꯁꯥꯕ ꯂꯩꯇꯦ ꯃꯥꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯄꯋꯥꯔ ꯑꯁꯤꯗꯤ ꯁꯨꯞꯅꯒꯤ CEO ꯈꯛꯀꯤ ꯃꯈꯨꯠꯇ ꯂꯩꯕꯅꯤ ꯍꯔꯤꯁꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯁꯄꯦꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯀꯃꯦꯟ ꯇꯧꯕꯗꯤ ꯅꯪꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯅ ꯍꯣꯏ ꯃꯗꯨꯁꯨ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯍꯥꯛ ꯑꯗꯣ ꯙꯔꯃ ꯖꯥꯠ ꯕꯤꯖꯥꯠꯀꯤ ꯃꯤꯡꯗ ꯅꯪꯅ ꯈꯟꯅ ꯆꯩꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯤꯜꯂꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥ ꯑꯃꯅ ꯑꯣꯏꯕꯁꯨ ꯌꯥꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯅꯪꯅ ꯇꯧꯊꯣꯔꯛꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇ ꯁꯥꯎꯅꯤꯡꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯣꯝꯒꯤ ꯃꯊꯛꯇ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯅꯕ ꯃꯔꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯐꯔꯦ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯗꯣ ꯑꯩ ꯇꯥꯛꯂꯒꯦ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯃꯛꯅ ꯍꯥꯏꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯣꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯏꯀꯥꯏꯕ ꯅꯪꯕ ꯆꯣꯞꯄ ꯅꯪꯍꯟꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯣꯝꯅ ꯈꯜꯂꯤꯕꯁꯤ ꯑꯩꯒ ꯅꯪꯒꯁꯤ ꯌꯦꯡꯊꯤꯅꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯗꯣꯝꯕꯨ ꯁꯁꯄꯦꯟ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯑꯔꯥꯟꯕꯅꯤ ꯃꯁꯤꯗꯒꯤ ꯍꯔꯤꯁꯅ ꯒꯤꯇꯥꯔꯥꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯁꯁꯄꯦꯟꯁꯟ ꯂꯦꯇꯔ ꯑꯁꯤ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅꯁꯨ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯚꯥꯞ ꯇꯥꯔꯕꯅꯤ ꯃꯊꯪ ꯁꯤꯟꯗꯅ ꯑꯍꯜ ꯑꯃꯅ ꯒꯤꯇꯥꯔꯥꯅꯤꯒꯤ ꯃꯄꯥꯗ ꯍꯥꯏꯔꯤ ꯍꯟꯗꯛꯁꯦ ꯁ꯭ꯀꯨꯜꯗ ꯌꯥꯝꯅ ꯁꯥꯎꯒꯠꯅꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯇꯥꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯃꯁꯤꯗ ꯃꯄꯥꯅ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯣ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯆꯔꯒ ꯃꯥꯒꯤ ꯊꯥꯒꯤ ꯁꯦꯂꯔꯤ ꯑꯗꯨ ꯐꯪꯖꯔꯤꯕꯅꯤ ꯃꯁꯤꯗ ꯃꯥꯅ ꯑꯔꯥꯟꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯒꯤꯇꯥꯔꯥꯅꯤꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯌꯦꯡꯉꯨ ꯏꯕꯦꯝꯃ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯅꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯑꯉꯥꯡꯂꯥ ꯑꯗꯨꯕꯨ ꯒꯤꯇꯥꯔꯥꯅꯤꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯅ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯎꯕ ꯐꯪꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁ꯭ꯀꯨꯜꯗꯅꯤ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯒꯤꯇꯥꯔꯥꯅꯤꯅ ꯑꯣꯖꯥꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯀꯧꯁꯤꯟꯗꯨꯅ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯤ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏꯔꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯉꯥꯡ 32 ꯀ꯭ꯂꯥꯁ 9ꯗ ꯐꯦꯜ ꯇꯥꯍꯟꯗꯨꯅ ꯀ꯭ꯂꯥꯁ 10ꯗ ꯀꯥꯍꯟꯈꯤꯗꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯇꯝꯍꯧꯔꯤ ꯑꯣꯖꯥ ꯑꯃꯅ ꯈꯨꯝꯂꯛꯏ ꯃꯦꯇ꯭ꯔꯤꯛꯇ ꯐꯖꯕ ꯔꯤꯖꯜ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯁ 9ꯗ ꯈꯔ ꯋꯥꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯔꯨꯜ ꯅꯠꯇꯕ꯭ꯔꯥ ꯃꯦꯗꯥꯝ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯃꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯃꯗꯨꯒꯤ ꯐꯦꯜ ꯇꯥꯍꯟꯈ꯭ꯔꯕ ꯑꯉꯥꯡ 32 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀꯌꯥꯃꯨꯛꯅ ꯇꯝꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥꯁꯤꯅ ꯊꯧꯁꯥꯗꯅ ꯀꯨꯝꯃꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯗꯨꯒꯤ ꯐꯦꯜ ꯇꯥꯍꯟꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯉꯥꯡ 19 ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯇꯝꯍꯧꯔꯤꯕꯁꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯉꯥꯡ 54 ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯃꯈꯣꯏ 54 ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯍꯜꯂꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯒ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯅꯕ꯭ꯔꯥ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯑꯃꯅ ꯁꯤꯟꯃꯤ ꯑꯣꯏꯗꯨꯅ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯇꯥꯟꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯂꯥꯏꯔꯤꯕꯁꯤ ꯑꯉꯥꯡꯁꯤꯡꯕꯨ ꯁꯤꯟꯃꯤ ꯑꯃꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇꯔꯥ ꯃꯁꯤꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯐꯦꯜ ꯇꯥꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯟꯗꯛꯇꯤ ꯑꯣꯖꯥꯁꯤꯡꯒꯤꯁꯨ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦ ꯌꯦꯡꯕ ꯇꯥꯔꯦ ꯅꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅ ꯑꯣꯖꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯅꯣ ꯍꯥꯏꯕꯗꯨ ꯇꯧꯕꯇꯕꯨ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯍꯟꯈꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟ ꯂꯩꯅꯔꯦ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯀꯦꯁ ꯊꯥꯡꯒꯠꯂꯝꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯝꯒꯅꯤ ꯐꯦꯜ ꯇꯥꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ नखोꯏꯅ चांस अमत पीबीद्रिब करिगिनो हाई स्कूल पास तौरब मतुंगदा मखोइसिंगबु हायर सेकेंडरीगिदमक्ता स्कूल कारकनबा हाइरिबनि स्कूल की एग्जाम द फेल ताबा हाइबसि करसु लुना लौनबा नते अदुगा मतौ करमना क्लास 9 द फेल ताबासिबु अरु वाफमनि हाइना लौगदौरिबनु अदुना आइना हौजिकसु हाइरिबसिनि फेल ताहनबिख्रबा आंगांसिंग अदु लोइना पास तौहनबिदुना चांस अमा खक्तंगदि पीबीगदबनि ओजा अमना खुमलाई स्कूल सिदा ओजा मसिंगसु वालिबनि मदुगी मरक अदुदा असोनबा आंगांसिंग अदु मतौ करम ताकपि तंबिगदौरिबनु मसदा गिटारानि साउन हाइरई सोलिबदि आंगांसिंग नते सोलिबदि ओजा ओरिबना खोइनि असुम चेरकबदा ओजासिंग सि तुमि लैनग्रे गिटारानि मखातारी मसामौ फब मीसिंगिदमक्तदि डाक्टर दरकार ओइदे मदुग चप मानना स्मार्ट ओइबा लौसिंग सिंबा आंगांसिंग खक्तबु ताकपि तंबिगे हाइदुना लैबो ओजा ओरगदि नखोइसि ओजानी हाइबदु मतिक चादे नखोइना ओजा वाले हारगसु अतोप ओजासिंग कौथबा याय मदुदा ngamद्रगना वॉलंटियर सिंग कौथदुना ओजा ओइबा याहनबसु याय ओजा अमन खुमलाई मैडम ममांग सहीगी रिजल्ट अदुदा CEO अमदि DO नसु साइन तौखरबनि अदुगा हौजिक मतौ करमना होंदो होंजिन तौगदौरिबन मिस्टर साउंग गिटारानिना मदुगी रिजल्ट होंदो होंजिन गी थबा अदुदी आइना तौगदबनि आंगांग मरफुनि थोय अदुगी दायित्व खुदिम आइ लौरबनि मदुदा करिगुंबा प्रॉब्लम अमा लाखपा तारगसु आइना थेंगाइनगनि असुना हारकदगी मफमसदा लैरिबो ओजासिंग सि तुमिन लैनखरे मथंगी सिंदना क्लास 9 दा फेल ताखरे हाइबा आंगांग मरफुनि थोय अदुगी मनुंगदा स्कूल कारखिद्रबा आंगांग यांखै मरी रोंगी मरकता सिनमी ओइदुना थबक सुरिबसिंग सिबु लै नुपी मचा अमना ब्रेक फार्म दा थबक सुरि नुपा मचा अमना यो थांग सुफम दा थबक तौरि
ꯃꯈꯣꯏꯁꯤꯡ ꯁꯤꯒꯤ ꯃꯅꯥꯛꯇ ꯑꯣꯖꯥ ꯑꯃꯃꯝ ꯂꯥꯛꯇꯨꯅ ꯑꯅꯧꯕ ꯂꯥꯛꯄ ꯃꯦꯗꯥꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯄꯥꯁ ꯇꯧꯍꯟꯗꯨꯅ ꯀ꯭ꯂꯥꯁ 10ꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯦ ꯑꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯂꯣꯝꯗꯅ ꯐꯦꯜ ꯇꯧꯍꯧꯔꯕ ꯑꯉꯥꯡ 32 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯀꯨꯜ ꯀꯥꯗꯨꯅ ꯀ꯭ꯂꯥꯁ 9ꯗ ꯇꯝꯂꯤꯕ ꯑꯉꯥꯡ 19ꯁꯨ ꯂꯩ ꯑꯣꯖꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯤꯡꯁꯤꯡ ꯂꯥꯎꯊꯣꯛꯇꯨꯅ ꯀꯧꯊꯣꯛꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯡ ꯀꯧꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯥꯟꯕꯗꯗꯤ ꯄꯥꯈꯠꯅꯕ ꯐꯥꯎꯅꯩ ꯑꯗꯨꯒꯗꯤ ꯑꯣꯖꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯦꯗꯥꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯅꯈꯣꯏꯕꯨ ꯄꯥꯁ ꯇꯧꯍꯟꯗꯨꯅ ꯀ꯭ꯂꯥꯁ 10ꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯀ꯭ꯂꯥꯁ 9ꯒꯤ ꯀꯥꯗ ꯂꯩꯔꯤꯕꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀ꯭ꯂꯥꯁ 10ꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯐꯦꯜ ꯇꯥꯔꯨꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯊꯥꯗꯣꯛꯂꯨꯔꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁ꯭ꯀꯨꯜ ꯀꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 9ꯗ ꯍꯟꯖꯤꯟꯗꯨꯅ ꯇꯝꯗꯣꯔꯕꯁꯤꯡ ꯑꯁꯤꯁꯨ ꯀ꯭ꯂꯥꯁ 10ꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯅꯧꯕ ꯔꯨꯜ ꯀꯌꯥ ꯆꯠꯅꯈ꯭ꯔꯕꯅꯤꯅ ꯑꯣꯖꯥꯁꯤꯡꯅꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅꯁꯨ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤꯅ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯒꯦꯠ ꯍꯦꯛ ꯃꯌꯥꯃꯛꯇꯗ ꯔꯥꯃꯥꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ MSc ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯕꯦꯅꯔ ꯊꯦꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯨ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯒꯤꯇꯥꯔꯥꯅꯤꯅ ꯃꯥꯒꯤ ꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯍꯥꯎꯁ ꯅꯝꯕꯔ 18 ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯑꯃꯗ ꯍꯪꯂꯤ ꯃꯁꯤꯗ ꯌꯨꯝꯕꯨ ꯑꯁꯤꯅꯁꯨ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯇꯧꯔꯨꯕꯗꯒꯤ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯤꯕꯅꯣ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯔꯨꯕ ꯂꯩꯇꯦ ꯄꯨꯂꯤꯁ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯀ꯭ꯂꯥꯁ 7ꯗ ꯇꯝꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯊꯥ ꯑꯃꯔꯣꯝꯁꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯕꯅꯣ ꯅꯨꯄꯥꯁꯤꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯁꯨ ꯅꯣꯝꯗꯨꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯅ ꯏꯃꯨꯡ ꯆꯂꯥꯏꯕ ꯀꯣꯟꯅꯗꯕꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯁꯤꯟꯐꯝꯗ ꯌꯥꯎꯍꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯄꯨ ꯀ꯭ꯂꯥꯁ 8 ꯐꯥꯎ ꯇꯝꯍꯟꯕ ꯍꯥꯏꯕꯁꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯁ꯭ꯀꯨꯜ ꯆꯠꯍꯟꯗꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯎ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯁꯤꯗꯒꯤ ꯃꯃꯥꯁꯤꯅ ꯍꯌꯦꯡꯗꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁ꯭ꯀꯨꯜ ꯆꯠꯍꯜꯂꯒꯅꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯃꯠꯇ ꯑꯦꯔꯦꯁ ꯇꯧꯕ ꯈꯣꯠꯄ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁ꯭ꯀꯨꯜ ꯆꯠꯍꯜꯂꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯤꯛ ꯊꯜꯂꯔꯦ ꯑꯇꯩ ꯑꯣꯖꯥꯁꯤꯡꯅ ꯂꯥꯛꯅꯗ꯭ꯔꯕꯁꯨ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇꯁꯨ ꯂꯥꯛꯂꯤꯕꯅꯤ ꯁꯟꯗे ꯕꯣꯛꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯗ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯦ ꯏꯗꯨꯅꯁꯨ ꯊꯝꯅꯔꯝꯂꯤ ꯃꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯒꯤꯇꯥꯔꯥꯅꯤꯅ ꯃꯊꯪ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯀꯧꯊꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯗ ꯍꯩꯖꯔꯤꯕ ꯇꯦꯂꯦꯟꯠꯁꯤꯡ ꯎꯠꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯤ ꯗꯥꯟꯁ ꯇꯧꯕ ꯏꯁꯩ ꯁꯛꯄ ꯑꯃꯗꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄ ꯃꯦꯖꯤꯛ ꯇꯧꯕ ꯑꯃꯗꯤ ꯁ꯭ꯄꯣꯔꯠ ꯄꯥꯝꯖꯕꯁꯤꯡꯒꯤꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯏꯚꯦꯟꯠꯁꯤꯡꯁꯨ ꯄꯥꯡꯊꯣꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯁ꯭ꯌꯥꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯒꯤꯇꯥꯔꯥꯅꯤꯕꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯖꯔꯒ ꯂꯩꯔꯤꯕꯅꯤ ꯁꯟꯗे ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩ ꯑꯃ ꯍꯥꯞꯆꯤꯜꯂꯝꯂꯦ ꯃꯁꯤꯕꯨ ꯀꯅꯥꯅ ꯍꯥꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯌꯥꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯍꯥꯞꯄꯅꯤ ꯍꯥꯏꯕꯁꯤ ꯒꯤꯇꯥꯔꯥꯅꯤꯅꯁꯨ ꯈꯪꯂꯛꯑꯦ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁ꯭ꯌꯥꯝꯅ ꯏꯀꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯨꯝꯗ ꯂꯣꯜꯂꯤ ꯑꯁꯨꯝꯅ ꯁꯟꯗे ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯏ ꯌꯦꯛꯇꯨꯅ ꯎꯠꯄ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤ ꯑꯄꯤꯛꯄ ꯌꯨꯝ ꯃꯆꯥꯁꯤꯡ ꯁꯥꯗꯨꯅ ꯎꯠꯄ ꯑꯉꯥꯡꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯛꯄ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯤꯡ ꯎꯠꯄ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯔꯦ ꯃꯥꯒꯤ ꯎꯠꯊꯣꯛꯂꯤꯕ ꯇꯦꯂꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯃꯌꯥꯝ ꯑꯁꯤꯅ ꯈꯨꯕꯥꯛꯁꯨ ꯈꯨꯔꯤꯕꯅꯤ ꯑꯁꯨꯝꯅ ꯁꯟꯗे ꯅꯨꯃꯤꯠꯁꯤꯡꯗꯁꯨ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯇꯦꯂꯦꯟꯠꯁꯤꯡ ꯎꯠꯆꯕ ꯐꯪꯖꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯃꯥꯂꯤꯡꯒꯝ ꯍꯥꯏꯔꯤꯕꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯎꯠꯂꯤꯕ ꯕꯦꯅꯔꯁꯤꯕꯨ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯁꯤꯗꯣꯛꯂꯤ ꯆꯥꯎꯔꯕ ꯄꯣꯁꯇꯔ ꯑꯁꯤ ꯁꯦꯒꯥꯏꯗꯨꯅ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯤꯇꯥꯔꯥꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯅ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯇꯟꯖꯥꯁꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅꯁꯨ ꯀꯧꯔꯛꯂꯤ ꯄꯣꯠꯆꯩ ꯌꯣꯜꯂꯤꯕ ꯅꯨꯄꯥꯁꯤꯅ ꯑꯗꯣꯝꯂ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯔꯥꯅꯤꯅꯁꯨ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯗ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯣꯝꯂꯝꯂꯕ ꯈꯥꯃꯦꯟ ꯁꯤꯟꯕꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯈꯥꯃꯦꯟ ꯁꯤꯟꯕꯁꯤꯡ ꯑꯁꯤꯗꯤ ꯑꯗꯣꯝꯗ ꯌꯣꯟꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯤꯇꯥꯔꯥꯅꯤꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯍꯟꯗꯨꯅ ꯌꯨꯝꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯄꯥꯁ ꯇꯧꯍꯟꯕꯤꯗꯨꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10ꯗ ꯑꯃꯨꯛ ꯀꯥꯕ ꯐꯪꯖꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯡ ꯑꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯄꯨꯝꯂꯒꯗꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯗꯥꯝꯗꯗꯤ ꯃꯁꯤ ꯑꯩꯅ ꯄꯤꯅꯤꯡꯗꯦ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯐꯔꯦꯅꯦ ꯑꯩꯉꯣꯟꯗꯕꯨꯗꯤ ꯃꯁꯤ ꯄꯤꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯃꯁꯤ ꯌꯣꯟꯁꯤꯟꯕ ꯍꯥꯏꯕꯁꯤꯕꯨ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯤ ꯑꯩꯅ ꯈꯜꯂꯨꯕꯅ ꯃꯁꯤꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯡ ꯑꯁꯤ ꯌꯣꯜꯂꯒ ꯂꯨꯄꯥ 50ꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯟꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯣꯡꯗꯣꯛꯂꯦ ꯃꯁꯤꯒꯤ ꯄꯨꯝꯒꯗꯧꯔꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒ ꯊꯪꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯅꯪꯒꯤꯗ ꯑꯐꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯤꯕꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯅꯨꯄꯥꯁꯤꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯄꯗꯒꯤ ꯐꯔꯦ ꯃꯦꯗꯥꯝ ꯑꯥꯗꯒꯤ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯨꯔꯣ ꯃꯥꯒꯤꯗꯤ ꯑꯐꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯌꯥꯎꯔꯤꯕꯅꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯒꯤ ꯊꯃꯣꯏꯗꯁꯨ ꯑꯄꯦꯟꯕ ꯐꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯃꯥꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯩ ꯃꯥꯒꯤ ꯕꯦꯅꯔ ꯁꯦꯒꯥꯏꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥ ꯍꯧꯖꯤꯛ ꯁꯥꯎꯅ ꯂꯩꯔꯤꯕꯅꯤ
assistant nupasna hairi aikoina permission lawru matungda banner adu thekibani tobudu Geetarani haribi nupiduna banner then anabagi damakta u sing yanthali haiduna forest department da case ama thangalamle madudagi aikoigi banner sibu makoina segaiduna lothokibani adorabsu aina atopa mathen anabagi damakta thaurang tawduna thamli asumna haribudigi Ramalingam nupasi khanjai thakre adu hairi nangna ibu mayamang da chopa ikaiba nanghaliba nata tungda leribu nupasna hairi madugi nupidugi maramda karisu khalluranu mana aikoi companies da karisu tawba ngamgadaba nate Mr. Ramalingam na hari mana singner libase aingonda khakta nate lamdam Mr. Leriba private school khudimakta mana singnabani lupa lakh lakh kyagi senpham thiduna laik tamnana ba honariba ina khunba macha singdu ikai ba pino mana honaribani ina khulla khulla miyoi singsna private school paisa haithanari basi makoi gi macha singdu bu laik hayanabani haiba wafam asi khakni haiduna nakoin khanbra madunate makoina tawribado mingchet ki damakdani mayam mangda power unanabagi damakta private school singda paisa chauna thadanari bani Aduh, Geetarani haribi nupisna satharliba thorangsti ina khulba miyoi singsna private school da paisa haithanaribi singsi tokan nabagi machak ma wairabani adumna makoina paisa thadaba tokhiba tarabadi aikoina tawjariba business singsi loina lepata-bani maramaduna matam charingi da mabu thinghuda yaroi mathangi sindana Geetarani sima gi yumda halagli tanjasta magi thongal da karma khamdun leiriba simanoi imung da sangsilakpa matandadi Ramalingam haribi nupasi phamdun leiramle Geetarani bu ubudman khutlona duna ai kanano haibse adomna masak khangbibra Panthadana Geetarani gi mapana nang budi kari gi khangdani aigi yumda thungnariba atithi mabu ikaiba piba haibududi ai pamdabani maramaduna aina ngasai makai nangonda wa akanba mata phongdokhidabani nang kanano haibse aina su sab chana khangi lairaba imungi angangsingna tamliba school adugi hek mamangmaktada nakhoi ina khunbana tamgadaba private school gi banner thesin bangamliba misakamani AC room amadi phazarba kasing utuna satrasingi mama mapada mit thakat haliba natra isanu pine school adubu phagat hanabagi damakta honnajariba thabak isibu nangna phagi tahanna bohonariba karino Ramalingam gi assistant ni amna takhana hairi aikoina banner thening mampham da thetkani madu nangi karina tholai Geetarani gi mapana nangna aigi yumda laklaga singnari bado afabo oiroi mastigi makoini si saugat naraktuna wakan khendarle adu Ramalingam na maki assistant sibu khamjili Geetarani gi mapana hairi nangsu nangi tawgadaba na thaudu mai onsillu aduga aigi sanupi na sumba gi tawgadaba thabakta mai onsinjasanu masida ayetpam ta pina roisi masida nangna isanupi gi thabakta ayet papan ba pirak putarabadi nangi punsido isanupi na hingmada awabo henba ngami haibasimadi khangu aduna phare hujikti nang mafamsidagi chatkiba yaran Mr. Ramalingam na nokphet tawduna hairi phare ai sunga sidagidi isagi thaudu mai onsinjarurage masi haramlaga Ramalingam masi mafamsidagi chakre Geetarani na mai thongna nokphet tawduna mana satchiba su yenglaga lehori mathangi sindana district collector oiru officer asina school yengsinna bagi damakta lawli hojai Geetarani ka adunu pam sensilaktuna sar collector lagi hadnu pau pirare masi Geetarani na laksasanu karimata kaiba leite hadnu phongdoli adunu pasna hairi nangna phamli bachokri du dagi hogalu mafamadu da sar collector bu phaman yadamani adubu Geetarani de hogatte ma adum phamnu lai tanjasta collector simanung ta sangsilale Geetarani na hogatunu ma welcome tawi aduga CR da phamna na bagi damta hairi collector sina khalibana principal masamang na phamli ba CR sida phamu hairi ka boy ninglore aduga top CR da phamu hairi pasta magi thamoi du sauning ba mari phawri wan thamoi da sauning ba phawbu loina na CR sida ma phamle collector ge assistant na hairi sarna thakna na ba cha na tra coffee na singba lobiru Mr. Geetarani na government ni maike digi mana sa thakna na ba senpham kai tharpa laite sa coffee thakta ba ya de hargadi nasagi pocket gi paisa puthoktu na thakpi Mr. gi collector sina madugi wafam madu tokpi ro yare haidna mana kanthali assistant na hairi aikona mafam sida laksari basi school gi inspection tawna na bagi damakdani maramaduna check to busida adom su yaw na bagi damakta thokpi ralo Mr. Geetarani na adom na mafam sida lakpiri basi aingonda kariguma paw mata pirak putawdana lakpani maramaduna hana dagi ready da amta lehodre hoje aingonda thabak kyam sili hoje classroom da angang singbo jana like takpiri bani adom na pambiragadi hekta sanction biraga check to biru yagani masi matung da Geetarani na makoi school gi sathi ma kausile aduga hangli school asigi ngasigi principal oina in charge puri badu kanano sathri sinu khumi aikoi gi oja kalari ni Geetana phare adudi ma bu kaurau asuna haibadi angang sna oja bu kauna na bagi dum tisian kre tawri bu thong ista collector oi nu pas ngak pudal oire mayam da bhap tana ba haijaramge madam Geetarani gi rule gi matungina school asida nungti gi oina oja mamamda principal gi in charge sinawani maramaduna ni ngasigi in charge puri ba principal adu kanano haina mana hangli basi hojai Geetarani na collector sta hairi laglibo jasi ka chatmina duna adom na check to bibu yagani asuna harpis de collector nu pas na mangon da sauning mami eng di yenglam naga cast gi thokre tobudu bu Geetarani di karimata thausadana magi mathau tawduna lehori hojai district collector gi team asina school gi ka singista mathang check tawragi tanjas da ngasi gi principal oina in charge puri bu nu pi sima famsta lagle collector na hairi o adom na ngasi gi principal oina in charge puri base masi haraduna maga loina na school gi ka singista check tawrali staff room manung delay boss asings na hainari district collector na lalingi tanjas da aikoi gi madam principal hi maram da mangona complaint thangal hosi
ꯃꯁꯤꯗ ꯄꯤ ꯇꯤ ꯃꯥꯁꯇꯔꯁꯤꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝꯒꯤ ꯃꯔꯝꯗ ꯊꯥꯡꯒꯠꯀꯗꯧꯔꯤꯕ ꯀꯝꯄ꯭ꯂꯦꯟꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯇꯧꯍꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯔ ꯀꯝꯄ꯭ꯂꯦꯟ ꯑꯣꯏꯅ ꯊꯥꯡꯒꯠꯀꯗꯧꯔꯤꯕꯁꯦ ꯑꯗꯨꯅꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯄꯒꯤ ꯃꯍꯨꯠꯇ ꯅꯁꯥ ꯅꯁꯥꯒꯤ ꯅꯊꯧꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯣꯖꯥꯁꯤꯡꯁꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯂꯦꯛꯇꯔꯒꯤ ꯇꯤꯝ ꯑꯁꯤꯅ ꯁ꯭ꯀꯨꯜꯒꯤ ꯑꯀꯣꯏꯕꯁꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯣꯡꯂꯝꯂꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯌꯦꯛꯂꯝꯂꯤꯕ ꯄꯦꯟꯇꯤꯡꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥ ꯑꯃꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯑꯣꯖꯥꯅ ꯃꯇꯧ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯅꯣ ꯍꯥꯏꯕꯁꯤ ꯂꯣꯠꯅ ꯌꯦꯡꯂꯤ ꯑꯣꯖꯥ ꯅꯨꯄꯤꯁꯤꯅ ꯁꯥꯇ꯭ꯔ ꯑꯃꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯪꯂꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯗꯦꯜꯂꯤꯗꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯅ ꯈꯨꯝꯃꯤ ꯈꯨꯠ ꯇꯤꯡꯊꯣꯛꯍꯜꯂꯒ ꯊꯝꯂꯕ ꯃꯇꯨꯡꯗ ꯆꯩꯅ ꯀꯟꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩꯁꯤ ꯑꯉꯥꯡꯁꯤꯗ ꯁꯤꯟꯅꯗꯨꯅ ꯐꯔꯦ ꯅꯪꯅ ꯗꯦꯜꯂꯤꯗ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯔꯝꯕ ꯄꯥꯝꯕꯩꯅꯣ ꯑꯉꯥꯡ ꯑꯁꯤꯅ ꯈꯨꯝꯃꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗꯅꯤ ꯑꯣꯖꯥꯁꯤꯅ ꯑꯗꯨꯔꯕꯗꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯗꯦꯜꯂꯤ ꯑꯗꯨ ꯌꯦꯛꯂꯤꯕ ꯃꯦꯞ ꯑꯁꯤꯗ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯎ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯆꯩꯁꯤ ꯄꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯦꯞ ꯂꯩꯔꯤꯕꯁꯤꯗ ꯗꯦꯜꯂꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯔꯦ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨꯗꯤ ꯆꯥꯟꯗꯤꯒꯔꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯀꯅꯥꯅꯃꯨꯛ ꯇꯧꯒꯅꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯆꯩꯁꯤ ꯄꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯦꯞ ꯌꯦꯛꯂꯤꯕꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯗꯦꯜꯂꯤꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯦꯞꯂꯔꯦ ꯃꯁꯤꯗ ꯑꯣꯖꯥ ꯅꯨꯄꯤꯁꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯨꯄꯥ ꯃꯆꯥ ꯅꯈꯣꯏꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯁꯤꯡꯕ ꯍꯦꯜꯂꯤ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝꯁꯤꯗꯤ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅꯁꯨ ꯍꯧꯅ ꯈꯨꯕꯥꯛ ꯈꯨꯅꯔꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯀꯂꯦꯛꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯣꯖꯥ ꯅꯨꯄꯤꯁꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒꯗꯤ ꯑꯣꯖꯥ ꯅꯨꯄꯤꯁꯤ ꯃꯈꯣꯡ ꯁꯣꯏꯅꯥꯏꯕꯤ ꯑꯣꯏꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯀꯂꯦꯛꯇꯔ ꯑꯁꯤꯅ ꯑꯗꯣꯝ ꯍꯧꯒꯠꯄꯤꯔꯛꯇ꯭ꯔꯕꯁꯨ ꯌꯥꯒꯅꯤ ꯑꯗꯨꯝ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯆꯪꯂꯛꯇꯨꯅ ꯑꯗꯣꯝꯗ ꯑꯌꯦꯠꯄ ꯄꯤꯔꯔꯦ ꯍꯥꯏꯔꯝꯂꯒ ꯃꯥ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯂꯦꯛꯇꯔ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯍꯣꯡꯕꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤ ꯀꯥꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯃꯥꯒꯤ ꯇꯨꯡꯗ ꯂꯣꯏꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯃꯇꯣꯝꯇꯅꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯒꯤꯇꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯑꯗꯣꯝꯒꯤ ꯃꯤꯡ ꯒꯤꯇꯥꯔꯥꯅꯤ ꯑꯗꯣꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯨꯜ ꯉꯥꯛꯅ ꯆꯠꯄꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯣꯝꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯂꯕ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯂꯥꯛꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯕꯨ ꯁꯁꯄꯦꯟ ꯇꯧꯕꯁꯨ ꯄꯥꯝꯂꯤꯕꯅꯤ ꯆꯥꯎꯔꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄꯗꯒꯤ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯥꯛꯄꯅꯤ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏꯔꯤ ꯑꯗꯣꯝꯅ ꯐꯥꯏꯜꯁꯤꯡ ꯆꯦꯛ ꯇꯧꯕ ꯄꯥꯝꯂꯒꯁꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯄꯨꯊꯣꯛꯆꯔꯛꯀꯦ ꯀꯂꯦꯛꯇꯔꯁꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯊꯕꯛꯇ ꯖꯣꯏꯟ ꯇꯧꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯗꯣꯝꯅ ꯇꯧꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯀꯌꯥ ꯑꯃꯁꯨ ꯇꯧꯕꯤꯈ꯭ꯔꯦ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯃꯟꯗꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯔꯕꯅꯤ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯀꯂꯦꯛꯇꯔꯁꯤꯅ ꯅꯣꯛꯇꯨꯅ ꯆꯥꯒꯗꯧꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯑꯩꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯇꯨꯅ ꯄꯤꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯨꯔꯅꯨ ꯑꯩ ꯏꯁꯥꯃꯛꯀꯤ ꯇꯤꯐꯤꯟ ꯄꯨꯗꯨꯅ ꯂꯥꯛꯆꯩ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯅꯁꯨ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯗꯣꯝ ꯌꯥꯔꯤꯕ ꯃꯈꯩ ꯈꯔ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯕꯤꯌꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯂꯦꯛꯇꯔ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯎꯕꯤꯔꯦꯗꯅ ꯁꯥꯔ ꯃꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯨꯄꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕꯤ ꯅꯨꯄꯤꯅꯤ ꯃꯁꯤꯗ ꯀꯂꯦꯛꯇꯔꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯅꯤꯡ ꯄꯤꯔꯝꯂꯒ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯖꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯁꯁꯄꯦꯟ ꯆꯠꯈ꯭ꯔꯕ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯎꯠꯂꯛꯏ ꯃꯥꯒ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯂꯣꯀꯦꯜ MLA ꯑꯗꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯍꯟꯗꯛꯇꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯔꯦꯡꯗ ꯀꯥꯖꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯨꯕꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯇꯣꯞꯄ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯝꯇ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯆꯍꯤ ꯑꯃ ꯆꯨꯝꯅ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯇꯝꯊꯤꯔꯕꯤ ꯅꯨꯄꯤꯁꯤ ꯂꯥꯛꯇꯨꯅ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯄꯨꯁꯨ ꯁꯁꯄꯦꯟꯗ ꯊꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ MLA ꯑꯁꯤꯅ ꯈꯨꯝꯂꯛꯏ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯇꯥꯈꯠꯂꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯌꯥꯝꯈꯠꯂꯛꯂꯕꯅꯤ ꯃꯗꯨꯁꯨ ꯑꯩꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯥꯅ ꯃꯨꯛꯈꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯃꯥꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ MLAꯅ ꯍꯥꯏꯔꯛꯄꯗ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯔꯥꯎꯕ ꯄꯣꯛꯆꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯀꯨꯜꯗ ꯎꯠꯂꯤ ꯂꯟꯆ ꯇꯥꯏꯝ ꯃꯇꯝ ꯑꯣꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯆꯥꯕ ꯊꯛꯄꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯑꯗꯨꯒ ꯀꯥ ꯃꯅꯨꯡꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯅꯔꯤ ꯇꯟꯖꯥꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯁꯨ ꯂꯟꯆ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯅꯣꯛꯅꯔꯤꯕꯗꯨꯕꯨ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯈꯪꯍꯜꯂꯨ ꯀꯩꯗꯧꯕꯒꯦ ꯑꯗꯨꯕꯨ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯏꯀꯥꯏꯅꯕꯗꯒꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯎ ꯍꯥꯏꯕ ꯌꯥꯅꯗ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯏꯟꯁꯤꯟꯅꯗꯨꯅ ꯂꯩꯅꯔꯦ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯍꯥꯏꯈꯤꯕꯗꯥꯏ ꯅꯍꯥꯛ ꯑꯁꯦ ꯑꯣꯖꯥ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯁꯤ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤꯅꯤ ꯀꯔꯤꯃꯠꯇ ꯑꯔꯣꯠꯄ ꯑꯈꯥꯛꯄ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝꯁꯤꯡ ꯇꯝꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯁꯥꯇ꯭ꯔꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯂꯥꯛꯂꯤꯕ ꯕꯁ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯄꯥꯈꯪ ꯑꯃ ꯊꯦꯡꯅꯩ ꯃꯥꯅꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯗ ꯌꯦꯡꯗꯨꯅ ꯅꯨꯡꯇꯤꯒꯤ ꯅꯣꯛꯂꯛꯏ ꯍꯥꯏ ꯃꯗꯨꯒꯤ ꯋꯥꯔꯤ ꯇꯝꯅꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯣꯛꯄꯅꯤ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯍꯪꯂꯤ ꯄꯥꯈꯪ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯃꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯈꯨꯝꯃꯤ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯅꯣꯛꯂꯤ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯗꯣꯝꯅ ꯄꯥꯈꯪ ꯑꯃꯅ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯔꯝꯂꯣꯏ ꯆꯥꯛ ꯆꯥꯅꯤꯡꯕꯁꯨ ꯑꯃꯠꯇ ꯄꯣꯛꯂꯝꯂꯣꯏ ꯃꯔꯝ ꯏꯈꯪ ꯈꯪꯗꯅ ꯏꯁꯥ ꯏꯇꯣꯝꯇꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯅ ꯁꯥꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯐꯖꯈ꯭ꯔꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯩꯔꯒꯗꯕ ꯉꯥꯛꯇꯅꯤ
तबुदबु यारिमखै पुन्सिगि खोंचत असे अरानब लंबीदि चटखिदनबगिदमक्ता यामना सेक्शनगदबनि मसिगुम्बा थौदोकसिंग अखोइना उसिन्नदबा खंसिनदबा अमदि तमगदबनि मदुसिंग अदुदगि लाथोक लैननबगिदमक्ता होनगदबनि अदुम तौरब मतमदतनी करिगुम्बा अचौब थबक अमा पांथोकपा ngangmadoribasi असिगुम्बा थबकसिंग अस्तिगि नाथैरगा ममांग थाना संसिनबा तमगदबनि मसुमना मतमसे हौखिबना पुन्सिगि फजरबा खोंचत असे नोंगमुदि सोइदन लोइखिगदोरिबनि थमोइदा नुंगाइबा पिरिबा अपिक अपिकपा थौदोक मसासिंग असिबु नाथैदुन चटपा तमु अदु अरगदि नोंग नत्रगा नोंगमुदि अचौब लन्नबा फंगबा ngangmadoribani मदुदा फंगदोरिबदो नंगि मंगद फावबा खलुदबा लन अदुनि अदुनादि कैदुंगदन नखोइना लेपा यादे ममांग थाना अदुम संसिनगदबनि वाखलबु नाकलमदा चिंथोलिबा थबक थौरमसिंग असिबु नाथैरगा चटपा ngamnanaba होनगदबनि अदुमना खांगलगा चटखिबा मियोय अदु खक्तननी ममै थंगदा माइ पाकपा हाइबदु फंगबा ngamगदोरिबasi अइना हारिबा वाफमसिना कोइ भाब तारबा नत्रा मस्तिगी छात्रीसिनु खुमलई होय मैडम हयेंदगिदि पाखंग अदु थेंगनदनबगिदमक्ता अतोपा बस दोइना तोंगलगे मागी वाफम सितारगा गिटारानी सुमोमोन नोक्सेरी नाकलमदना गैंगस्टर ngaka tongba trakama स्कूल कैंपस मनुंगदा थौजलगली फिल्म सिगी अहुब सिंदा उबा फंखिबा गुंडासिंग अदुनि मफमसिदा लालिबasi मखोइबु उदागांसिंगसिना कीबा फावरी हौजे गैंगस्टरसिंगसिना गिटारानी बु थीदुनि संगसरलिबani गिटारानीना लंच तौदुन लरिबा कास्ता संगसलक्तना मखोइ मागी ममांगदा लेपलारे अदुबु हौजिकसु गिटारानीदि करिमता थौसादना मागी साफम थोकपा चादुना अदुम लई आगांसिंगसिबु थोखिनबगिदमक्ता गैंग लीडरसिना हाइरी अदुबु कनामता थोक्त्रे मसदगी गिटारानीना आगांसिंगसिबु थोखिनबगिदमक्ता हाइरपदगी मखोइ हौगतुना कास्तागी थोक्रे गैंग लीडरसिना हाइरी आगांसिंगसिबु अखोइगी थबक्ता सिननबा थारकनबा हाइबदा नंगा थारक्त्रिबसि करिगिनो मदुसु अखोइगी लमदमसदा लैरगा नंगना मुखाइरिबनिने नत्रा नंगसिबु महारानी अमनी हाइदुना नसाना खंजरिबरा मसी मतुंगदा मागी मिसिंगदा थोंगलोनसिनबगिदमक्ता हाइरी सोकिदार नुपासु मपान सबतुनि इंथोक्रे अदुगा कासगी थोंगलोनसिनख्रे गैंग लीडरसिना हाइरी अकीबा हाइबसि करिनो हाइबदु ngasidi नंगोंदा उटपा तारेदना छात्रसिंगसिना मखोइगी प्रिंसिपल खुदोंथिबदा तागदरे हाइदना मागी मागी सिनसिनरलिबनी अदुबु थोंगलोनसिनख्रबनिना मखोइ करिसु उपाय लैत्रे श्याम हाइबा ngang su yamna pakna sialaliबनी गैंग लीडरसिना हाइरी नुपी ओइगेरा नुपा ओइगेरा एखोइदबु सिंगनरप मी अदुदे एखोइना लेम थादे मसी हाइरदुना मागी मी मदा गिटारानीगी ममाइसदा थांग लेंद्र सोखलु हाइदना ऑर्डर पीरी मस्तिगी गैंगस्टर नुपासना मखुत थांग पाइदुना गिटारानीगी माइकी तमने संगसिललिबनी तंजासदा थोंगनाउदगी श्याम हाइबा ngang याम pakna yengdun लैरी अदुगा गिटारानीना सुमित खाना गैंगस्टर नुपासदी yengdun लैरिबनी पतांगसदा याम ngakliबु वाफमदी गैंगस्टर नुपासना थांग यांथरप मतमदा गिटारानीना मंगोंदा कावरबा मतुंगदा चरमदा खुतुमना थिमख्रे फममदगी हौगलक्तुना खुतुम तासिनद्र गैंगस्टर सिंगसु फुननबगिदमक्ता सेम साख्रे मंगोंदा एटेक तौननबगिदमक्ता संगसिलुबा गैंगस्टर खुदिमक माना यामा तमथि तमथिना फुथाख्रे मतांगसदा फिल्म येंगलिबा खोइना खंगबा वाफमदी मैडम गिटारानी सी फाइटिंग स्किल अदुकी मतिक हाइबा नुपी मनि हाइबसि मतौसुना गैंग मेंबर सिंगसिबु फुबसि उदा खोइ म्यामगी लीडर ओइम नुपासनि ngakpadu लोइख्रे तंजासदा श्याम हाइबा ngang नोक नोकतुनि येंगलगा लैरि हौजे गिटारानी संगसिलक्तुना गैंग लीडर सि खरजाइद खोपांग थाख्रे मानसु खुद हनगे तौय अदुबु गिटारानी फुजिलक्पदि मा खुद हनबा नंगद्रे गैंग मेंबर खुदिम फुफुदगी लेपंगमदना मागी मागी सेना खोल खांगदुन लैनख्रे गिटारानी हाइरी हौजिकति थोंग हांगदोकपा यारबा नत्रा मस्तिगी गैंग लीडरसिना याम थुना थोंग हांगदोकनबगिदमक्ता मागी मिसिंग कौरी असुमना थोंग से हांगदोकलब मतुंगदा गिटारानी सि यामना मुखाइना मफमसदिगी थोख्रे तंजासदा श्याम हाइबा ngang ngakpag लोइनाना नोक नोकतुना मखोइबु येंगलगा लैरिबनी अदुगा गैंग लीडर असिसु गिटारानीना खजाइदा थाखिबगी सेना खोल खांगदुना मसामकी खजाइदा पाइदुन लेपलगा लैरिबनी मसिगी मतुंगदा उलगलिबसि लोकल एमएलए दुगी युमदनी गैंग लीडरसिना कपतुना हाइरी मदुगी नुपीदो अदुकी मतिक मपांगल कलबी नुपीनी खोइ पुनमुक पुमाना यामा तमथिना फुखी अदुगा आइगी खजाइदा सुमाना नोट नोटुना थाजिन्दुना फुरिबनी मसे हारदुना माना कपतुना पाउसिंगसि तमली मागी वाफमसिंगसि तारगे एमएलए सि ngakpadu लोइख्रे अदुगा वाइस प्रिंसिपल ओइरिबा हरि सारिमुनु पासु ngakpadu लोइरे मा मतोमतना हाइजरी गैंगस्टर सिंगसिबु फुबु ngamliba महादुदि आराइबा मी नत्ते मथंगी सिंदना रामालिंगम हरिबनु पासु लई गिटारानीगी स्कूलदा अंकगी ओजा ओइबनु पासिगा माग वारी सानरी हौजे रामालिंगम हाइरी सीईओ ना हाइरकुगी मतुंगिनदी डिस्ट्रिक्ट कलेक्टर ओइरिबा ऑफिसर अदुसु गिटारानीगी मिशनदा लेपख्रे हाइ मरमदुना सिटी इस्ता लैरिबा खुदिमकना मागी मायोक्ता लैननबगी अनौबु खुजिल थौरांग अममुक नंगना पुथोरकदबनी मदुदा संग सेनफम खुदिमक आइना लोइना पुथोकनी आइना हाइरिबा थबक असिबु नंगबु तौबु ngamgadro मिसदा ओजासिना आई सोइदना मकी ngamgani हाइदना पाकुम पीरी नाकलमदना गिटारानी सु लई मागी मपाना व्हाट्सएप दा वॉइस मेसेज थारगली माबु मपाना दि यामन लुना नुंसिना तौजबनी मतम साना साबा थकप तौननबगिदमक्ता सुफंगदौली असुमना मपागी नुंसिरबा वाहिसिंग सि ताजरगा गिटारानी सिनोक्सरिबनी तंजासदा श्याम हाइबा ngang सि मागी कादा संगसिलगले गिटारानी न सुमाबु संगसिलगनबगिदमक्ता कौसिली angang sna hairi ngasidi aina yumdagi mithai sing semduna porakbani masi haraduna gitarani da pisilagle aduga gitarani ni sunoktuna mithai sing sibu lawduna sari angang sna hangli aina semlakliba athum housing du bahawra gitarani na aduki bati hawi haiduna sukhumli angang sna makhatarai adorabadi shoidana makinang aingonda luhong lagani asun harabada gitarani singak duloikre angang sna hairi aigi manaba singna hai aina porakliba mithai sing asi nangna sakhiba tarabadi shoidana makinang asi aingonda luhong da yarak lagadawani haiduna
adunadi soiraroi nang aingonda soidana maki luhonglagada manatra magi wafam star Geetarani sinogli adu mana khonjel tapthana hairi hoi phare ai nangonda soidana maki luhonglagada bani tobudu nang matam khradi ngaidun leiba tabani ahan bada nang sima pung mari phana saukhlakpa tabani madugi matungda soidana aina nang luhongani aina hari wafam sinang yaro natra masida samna su hoi yai haiduna phongdoli Geetarani hairi tobudu masigi wafam se aikhoi ani khaknatana karamata ta haidok piade masida angangsna ai karamata ta haidok loi haina khumni asum haramna ka angang sima pan sen thokre magi matawusda Geetarani su noktur mangonda yengdun lehuri bani tanjasta mapalom diga angang sing khanarpgi makol ma tare masigi pakhatuna Geetarani sen thorok matamdadi school gi ground manung musda yamla ba chhatra sing na phudan aduna leiramle leiribo oja sing su khamdok pa tawduna yengdun leinari bani Geetarani sangsilaktuna oja amada chairi karigidmakta leptuna yenglaga leiri bani angang sing isna khanari ba khamdok pa yadra oja sina thausadana hairi masigi khanari ba maram asidadi ekhone khut thingjilu dabana hena phagani masigi Geetarani sauna khanaba khamdok pa dana khoine ki basi karino Lupasna hairi yaragadi medam adom su masidadi yaushin birunu soidana ki dasa tagani adu makhoin hairi wafam sitadana Geetarani na angang sing khanari basi khamdokna bagi damakta sangsinkhre marakista sangsinthro makhoi me amu khamdokna bagi damakta honai adu kanamatana khamba yadre mana yamna kana laujei adu kanamatana tabidre masdagi karigumba thawong ma tawrage haiduna mana khalagle yamthuna sangsilaktuna ising taribu pai basi mana pai khatre adu phuna dun leiriba angang sing sta kapsille asumna ising kapsin badagi khanari biba sing si hojikti loin lemnakre Geetarani na sauna hangli nakhoina tori basi karino Satra mana kumlai aikhoigi manabada makhoina phuri bani adu amana mukumlai makhoina khut tharlaga aikhoina stumin leigeda manate mastigi Geetarani na karigidamukta khannari bano haina hanglai adugadi makhoina khannaram liwasidi community gi mingdo oramle aibadi jat bijat khenabagi mingdo oramle kangbu mana khudang da hangapan machugi langki ribani aduga kangbu mana angang machugi langki dunu yauri magi kanglup ki mi singda khut tharai haiba wahodagi khannari bene haiba si hojikti Geetarani na subhab tare masdigi oja sing istamana onchinduna hairi angang sing si khudang de ki riba lang sing si amathun lokthokna loina mai thadokadabani oja sna khumlai madugi thabak adudi yari makai tawirunu medam masi yamna sensitive oyu case amani oja oi ribai khoidi atopa sahar degi lakpa ngakani masigi thabak isda khoina khut thingjilu tarabadi wafam si hena pakthok chawthoraktuna khudong thibada soidana tagani Geetarani saunu khumlai aduk yada kirigadi karigi damakti yumgi mapanda thorlibano imagi phiji gi marumda lodaga leibi yadra kibagi hairuragadi imungda lotun leiraba suyum thakkin tharaktun nanduna sibi yaribani Makal ama hektagi khana saina babu khamdok putawdana leplagi yengdun leiriba amadi inchiliba singdu su crime makal amani masi wafam si kanabata na han kai phongok driba karigino asuna harpuda waja sing si wama si amata khumbangam nadre oje Geetarani na angang sing si khudang di yauri belang sing sloina phoidatun lapthokre masi uda waja sing si ngaktuna mit lauthokdun yengdun leinari bani lang sing si upulap tasin dun thamlaga mai thadole tawdu bu mayamna khangadabadi masi khana saina basina maram oiraga Geetarani bo awa phamda tahanabagi damakta khujil thawang sa tharibani haibasidi masamangna khangjabanate Angkagi wazasna hairi aina khalamba duma hojikti sapchana thogle ma hojikti asobu khudong thiba magi manungda tarabani handakti school asigi manungda magi khongdapham amata leiraroi mathangi sindana Geetarani na mahausa mana hek tongbo auto si tongli school da laglibani auto driver sna hairi adomgi school gi maramdi yamunungai ta wafam ngai tajai madudi school gi angang singi makutta hapliba kas ben haina khangnari balang singi dubu principal nupi duna thadatun lang thokhe haibagi pautai Madugi khudang da hapli balang sing dudi yamna arubani makoi gi jat kanglup ki oina yam lun lojari bu pochak amani madubu principal nupi duna laktholu baduna dharma jate yama thaja jaba mi sing dadi atuki bidik shauhan bai bu oire kanglup jat bijat khaidok pugi wafam sidi ekhoi India dadi pak tok hiroi maramaduna bu birth certificate semdringai da caste certificate hana semnari buduni atopa leibak sing di tha da ka khan aduna yamna chaukhot bai bu oina khre tobu bu ekhoi gi leibak India sidi jat bijat dharma kanglup basen haina khaidok na duna phuna cheinabagi thokdok sing thokpuletri aduga akhoi gi lamdamasda leiriba mantri singsna masi khudong chaba lowduna makhoi gi mathakta ain chalaiduna paliban magi wafam sing si Geetarani na nokphet tawduna tari asona makhoi ni wari sana sana lakpana school gi maya yausilagle driver sna khatari aina hojik ta haije ki wafam aduni madam yengbi hoje school is da min pungpun phunkhre masi ngarang principal nupi duna angang singi khudang digi lang phoida luba dugi wahawdagi soidun oiramani lamdamasigi dharma jat bijat thajaba thamba mioi kyam suma phamista tillare aduga school sigi waja sing chu yauna Geetarani gi mingsa thina bagi dokta lauribani makhoina hairibasi Geetarani bu school is da changloi dabani mabu maphamstigi yam thuna tan thoki gedabani maphamstigi mabu thuna transfer tawkhro asumna hari wafam sing si laudru makhut tangkatuna leibani tanjas da police inspector ma sangsilaktuna madam Geetarani hairibasi adomna hoi mani haiduna su Geetarani na khumle asum hairkus da auto driver is dingak pudaloi kre nahandagi magi auto da thindok thinjin tawribu nupi si school sigi principal nupi aduni khalakpada madi ngakpagi pan khai lekidre inspector sina hairi thokliba irang sing matungina aikoi gi senior officer kya suma famsta lakadori maramaduna hojik phaugi oina de adom school sigi manung da sangbi kinu masda Geetarani nadi ai manung da sangda byaro haina phongdoli inspector sina karigumba thoning da thodok sing tholakpa tarabadi madugi daita kanana pugani Geetarani na madugi daita khudima aina pugani madugi damakta karimata wabirunu ai manung da sange
ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯗ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯗꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯂꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯂꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯅ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯔꯤꯖꯥꯏꯟ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯑꯁꯨꯝ ꯂꯥꯎꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯤ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯅꯔꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯈ꯭ꯔꯒꯅꯤ ꯇꯧꯕꯇꯕꯨ ꯃꯌꯥꯝ ꯑꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯋꯥꯍꯪ ꯑꯍꯨꯝ ꯈꯛꯇꯪꯗꯤ ꯍꯪꯖꯔꯝꯒꯦ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗ ꯑꯣꯖꯥꯁꯤꯡꯁꯤ ꯉꯛꯅꯈ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯍꯣꯏ ꯍꯪꯉꯨ ꯅꯪꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅ ꯑꯣꯖꯥꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯋꯥꯍꯪ ꯍꯪꯕ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒꯤ ꯃꯤꯗꯤ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇꯅꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯥꯏꯊꯔꯛꯈꯤꯕ ꯕꯖꯦꯠ ꯑꯗꯨ ꯀꯌꯥꯅꯣ ꯃꯗꯨꯗꯤ ꯀ꯭ꯔꯣꯔ ꯂꯥꯈ ꯑꯃꯒ ꯂꯤꯁꯤꯡ ꯃꯧꯗ꯭ꯔꯥꯒꯤ ꯁꯦꯟꯐꯝꯅꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯒꯤ ꯀ꯭ꯔꯣꯔ ꯂꯤꯁꯤꯡ ꯍꯨꯝꯐꯨꯇꯔꯥ ꯑꯃꯗꯤ ꯁꯦꯂꯔꯤ ꯑꯃꯗꯤ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯄꯨꯟꯕ ꯕꯖꯦꯠꯀꯤ 35% ꯑꯣꯏꯔꯤꯕꯅꯤ ꯒꯚꯔꯟꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯁꯤꯡ ꯑꯁꯦ ꯂꯥꯈ 19ꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯃꯛꯇꯗ ꯑꯣꯖꯥꯁꯤꯡꯁꯤꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯑꯟꯗꯣꯂꯟ ꯀꯌꯥ ꯍꯧꯔꯤꯕꯅꯤ ꯁꯦꯂꯔꯤ ꯋꯥꯠꯂꯤ ꯐꯦꯁꯤꯂꯤꯇꯤ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯣꯖꯥ ꯈꯔꯃꯗꯤ ꯀꯥꯟꯅꯔꯣꯏꯗꯕ ꯗꯤꯃꯥꯟ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤꯕꯅꯤ ꯑꯩꯒꯤ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯑꯩꯒꯤ ꯑꯗꯥ ꯐꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯂꯦꯚꯦꯜ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯕ ꯊꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯕꯦꯁꯤꯛ ꯐꯦꯁꯤꯂꯤꯇꯤ ꯐꯥꯎꯕ ꯄꯤꯕꯤꯕ ꯅꯠꯇꯦ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯕꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯂꯩꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯟꯗꯣꯂꯟ ꯍꯧꯈꯤꯕꯗꯤ ꯌꯥꯎꯔꯕ꯭ꯔꯥ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯅꯔꯦ ꯑꯗꯨꯒ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯅꯁꯨ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡꯁꯤ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯒꯤꯇꯥꯔꯥꯅꯤꯅ ꯃꯟꯇ꯭ꯔꯤ ꯅꯨꯄꯥꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯗꯣꯝꯒꯤ ꯄꯥꯔꯇꯤꯒꯤ ꯐꯤꯔꯥꯜꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯏꯗꯨꯅ ꯂꯩꯕ ꯎꯏ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁꯁꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯡꯗꯣꯛꯄ ꯑꯩꯅ ꯎꯔꯦ ꯑꯗꯨꯃ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯀꯔꯤ ꯋꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯕꯅ ꯐꯠꯇꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯙꯔꯃ ꯖꯥꯠ ꯕꯤꯖꯥꯠ ꯈꯦꯟꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯏꯟꯁꯤꯟꯗꯨꯅ ꯈꯟꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯍꯜꯂꯦ ꯑꯁꯨꯝ ꯇꯧꯔꯒ ꯅꯁꯥꯒꯤ ꯂꯟꯒꯩ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯁꯥꯃꯛꯀꯤ ꯀꯥꯡꯂꯨꯞ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯁꯤꯟꯕꯤꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯅꯪꯒꯤ ꯖꯥꯠ ꯀꯥꯡꯂꯨꯞꯀꯤ ꯃꯤꯡꯗ ꯐꯪꯂꯤꯕ ꯔꯤꯖꯥꯔቬꯁꯟ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯊꯥꯗꯔꯝꯕ ꯇꯥꯔꯕꯗꯤ ꯑꯐꯕ ꯑꯉꯥꯡꯁꯤꯡ ꯀꯌꯥ ꯑꯃ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯨꯊꯣꯛꯄꯁꯨ ꯉꯝꯂꯝꯂꯒꯅꯤ ꯑꯗꯨꯃꯛ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯐꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯄꯨꯊꯣꯛꯄꯤꯔꯝꯕ ꯌꯥꯕꯅꯤ ꯅꯪꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄ ꯃꯤꯁꯤꯡ ꯑꯃꯗꯤ ꯅꯪꯅ ꯊꯥꯛꯇꯨꯅ ꯊꯝꯕ ꯒꯨꯟꯗꯥꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯤꯕ ꯅꯠꯇꯅ ꯃꯤꯆꯝꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯏꯐꯅꯕ ꯀꯔꯤꯁꯨ ꯍꯣꯠꯅꯕꯤꯔꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯟꯇ꯭ꯔꯤꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄ ꯅꯪꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯒꯤꯇꯥꯔꯥꯅꯤꯅ ꯃꯌꯥꯝ ꯑꯁꯤꯗ ꯍꯪꯂꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯁꯤꯡꯅ ꯇꯧꯔꯤꯕ ꯆꯂꯥꯛꯁꯤꯡ ꯃꯈꯣꯏꯒꯤ ꯈꯗ꯭ꯔꯛꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ प्रजाꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯁꯥꯎꯅ ꯃꯟꯇ꯭ꯔꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯋꯥꯍꯪ ꯑꯃ ꯍꯪꯒꯗꯕ ꯋꯥꯠꯂꯤ ꯃꯟꯇ꯭ꯔꯤꯁꯤꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯄꯤꯔꯔꯣꯏ ꯅꯈꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯪꯀꯒꯤ ꯑꯣꯖꯥꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯣꯖꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ ꯒꯤꯇꯥꯔꯥꯅꯤꯅ ꯑꯩꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄ ꯃꯤꯁꯛ ꯑꯃꯅꯤ ꯅꯈꯣꯏꯅ ꯅꯁꯥꯒꯤ ꯅꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯁꯦꯂꯔꯤ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯅꯈꯣꯏꯒꯤ ꯃꯤꯡꯁꯤꯡ ꯑꯁꯤ ꯀꯔꯞ ꯂꯤꯁꯇ ꯍꯥꯞꯆꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯥꯖꯔꯤꯕꯅꯤ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕꯁꯦ ꯑꯣꯖꯥ 39ꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯃꯁꯥꯃꯛꯀꯤ ꯃꯆꯥꯕꯨ ꯇꯝꯍꯟꯕ ꯑꯣꯖꯥ ꯀꯌꯥ ꯌꯥꯎꯏ ꯑꯗꯨꯒꯗꯤ ꯁꯨꯞꯅꯒꯤ ꯑꯣꯖꯥ 2-3 ꯈꯛꯇꯅꯤ ꯈꯨꯠ ꯊꯥꯡꯒꯠꯂꯛꯂꯤꯕꯁꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯃꯆꯥꯁꯤꯡꯕꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯅꯁꯥꯗ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯅꯈꯣꯏꯗ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯕ ꯊꯝꯒꯅꯤ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯕꯅꯤ ꯃꯇꯤꯛ ꯂꯩꯕ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯂꯨ ꯂꯥꯎ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯍꯔꯥꯎ ꯆꯦꯟꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯒꯤꯇꯥꯔꯥꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯁꯨꯁꯤꯂꯥ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯅꯨꯄꯤꯁꯤꯅꯗꯤ ꯊꯃꯣꯏꯗ ꯄꯦꯟꯕꯒ ꯂꯣꯏꯅꯅ ꯇꯥꯖꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯤꯇꯥꯔꯥꯅꯤꯅ ꯊꯃꯣꯏꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯅ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯣꯀꯦꯜ MLA ꯑꯁꯤꯕꯨ ꯂꯩ ꯃꯥꯅ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯑꯀꯤꯕ ꯂꯩꯇꯅ ꯃꯌꯥꯝ ꯑꯁꯤꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯃꯤ ꯍꯦꯛ ꯍꯪꯂꯨꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯃꯁꯛ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯦ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯅ ꯈꯟꯅꯔꯛꯂꯤꯕꯁꯤꯁꯨ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯜꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯕ ꯌꯥꯔꯣꯏ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯊꯛꯇ ꯆꯠꯊꯒꯗꯧꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯃꯥꯅ ꯀꯥꯎꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯗꯨ ꯍꯥꯟꯅ ꯐꯖꯅ ꯈꯪꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯃꯥꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯨ ꯂꯩ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯅꯨꯄꯥꯁꯤꯗ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯀꯝꯗꯧꯕ ꯍꯧꯖꯤꯛꯇꯤ ꯃꯥꯏꯊꯤꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯟꯅꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯈꯤꯕꯗꯥꯏꯅꯦ ꯃꯥꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯕ ꯒꯤꯇꯥꯔꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯄꯥꯔꯥ ꯀꯌꯥ ꯑꯃ ꯇꯝꯕꯤꯔꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ PT ꯃꯥꯁꯇꯔ ꯑꯃꯗꯤ ꯑꯪꯀꯒꯤ ꯑꯣꯖꯥꯁꯤꯕꯨ ꯂꯩ ꯍꯧꯖꯤꯛ PT ꯃꯥꯁꯇꯔꯅ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯅꯪꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯦꯗꯥꯝꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯝꯂꯒꯅꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯝꯕ ꯍꯔꯤꯁ ꯑꯗꯨꯗꯤ ꯁꯁꯄꯦꯟ ꯆꯠꯈꯤꯕ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯍꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯀꯣꯔꯠꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯤꯕꯅꯤ
aduga handakti aina singna wafam amana nangsu soidana maki suspend chatagani haibasini asuna harpada angka gi oza asti pakhat bad loikre tanjasta makhoi gi school gi ground manungsda NCC gi training su tawri bani military nupa amana ngang sing su takpi aduga Madam Geetarani su school si manung da sangsilagli tanjasta ngang sing bu training piriba military nupa asna Geetarani bu ubuda salute katuna ikai khumna boli aduga Geetarani na sumangun da salute kalli asuma tawusu uda PD master hari bu pas ngak puda loikre aduga angka gi oza sta yemu tawri basi bu karino haidune su yengali asuna military nupa asna Geetarani da salute kat bisu uda angka gi oza su ngak puda loikre makhoi ni si hanadagi sak khangna bagum wari watai sanaduna su sali angka gi oza asna hairi military nupa sta sangsin hangba tarabati Geetarani gi maram da soidra khangma ngani masdagi makhoi ni si military nupa su butana dana wari sanana bagi namti sensi lagi PT master sna hangli medang bananga wari sanani badu bukarino aduga mahak se hanadagi nangna masak khangba misakla Mr. Punjabi nupa asna nakoi na ngang liba Telugu lola dudi aidi haite hana kumagle masdagi PT master na Punjabi lon khangba anga ama mafam stu puduna lagle aduga Madam Geetarani gi maram da nupa asna hangali military nupa asna khumlai medam se arai bi nupi nate adugi bating mapangal kan bi mathangna leibi lawsing sing bi nupi mani mag se hana Indian Army da Lieutenant Colonel oiram li bi nupi mani masibu angang asna Telugu lon do mo handok tun khangali bani wafam sing sta hawda oza ani sting ngak putlo kai asuna haibaga hokraba thodok sing hangatuna film yengi ba khoidu lagle haibadi Madam Geetarani na Army da Lieutenant Colonel oiringi gi matam gi wari ni nauna Army da changlak pasing bu mana training pi duna takpi dambiri Geetarani harbi nupi si aduki batik fighting skill haibi nupi ne hfc film sibu yengi ba khona sumatang sta phap ta ngamle training mafam sta pangtholi ba thabak thoram singbu mana koi chat chat no question chena duna su yengi bani mathak thongbo officer kya mana mangon da medal kya masu khusinari matau karamna lanpham da yekna basing mayok nagani haibagi batang da su Army sings da mana takpi dambiri masing matung da huje ulali basi Geetarani na magi senior officer amagi banak talaktuna thabak tagi resign tawna bagi CSCPC le mas da officer singaktuna kari gidamakta nangna thabak tagi pothaning liban nahak se atuki batik aki velai taba thongna leibi lawsing singbi nupi mani khwaidagi highest rank ki phamdu phawa phangbi yari nupi mani aduga kari gidamakta thabak tagi pothaning liban Geetarani ni khumi military da ina thabak tawbu phangjaba se atuki batik chawthok janingai tawudabu ai hojikti karigumba maram amagi damakta masigi sinpham asibu thadoktuna sattaba yadre officer asna hairi nangi category gi matungina di tehsildar deputy collector gumba achauba rank ki post ta thabak tawbu yari bani aduga karigi damakta school lama da principal oina bagi wafam sta apply tawri bani aduga muksu yengu nangna oza oina bagi damakta apply tawri mafam si yam nungai ba chawkhat pa city da sunate apik pa city masa ma da leiba school lama dini nangna oza oina na ba honari basi asuma tawri basi bu karigi no masda Geetarani na madumak aina pamjabu oibadagi tawri bani sar masda officer asna noktana o phare phare nangna bu pamla badi sallo all the best take care masi hariduna mabu thadorle ari wari si military nupasna ozani st liduna khangalam libani hozai PT master na hairi masina takudi tawri bu khudi ma se state government dagi lakpa nate central government dagi lakpa oiramle aduna de hojikti nang bu lema thararoi nangna singneruri ba se arai banu pinate kai amom amagi masak oi binu pi madani asun harkuda mahakti pakat badaloi nakalamudana Geetarani si hana military da Lieutenant Colonel haiba phamadu oirami haiba pausi local MLAs na sudare musdigi maso hojikti pakat badaloi ramani aduga hari sari bunu pas so hojikti ki da thak thak niklabani aduga Ramalingam hari bunu pas su paus tare man hairi amamada mangjil thadun satpa ngamliba misagado mangondagi su hena makutta maina mama paidun satpa ngamliba mi duna mangjil thabi hengani hari wafam si ibok na ingon hairamani masibu awai maki chumlaba wafam la hoi masi 100% chumba wafam ni mathangi sindana mahusagum Geetarani si auto tongna magi school da lagi ngasidi auto driver si wa masin matang khidre